Manipur Top Channel की वीडियो अमता अपडेट तौजगे ngasi ayuk फोंगसे फोंगदा December की तांग 19 दा लायेंगसंग यौबंग नंगदना करांगी नुपी अमा ही मथक्ता अंगांग उनाखरे करांगदगी नुपी अमा अंगांग उनानाबा बिष्णुपुर डिस्ट्रिक्ट हॉस्पिटल तमना पुखतनाबा होटनाबदा ही की मरमसिंग फुमना थत्खिबदगी कांगफाल यौबंग नमदना ही मथक्ता ओइना अंगांग उनाखरे पोकपदा ngairiba angang nupi masa adu hi mathak adumaktada laikhidre lambi thongi khudong sadabana maram oiraga loktak Mayaida hida angang unakhrabi nupi adu thanga esigi karang singja laikhaidagi hobizam ongbi irantabi sei kungu humdoi mapuroiba hobizam abung sei kunga manga kawi laikhidraba angang adu makhoi ani gi ani suba masani lebak thiba thaudo adu ngasi nuktul pung 3:40 rom tabada thokibani hairi karangdagi thanga iren chingang bot makhong hithafam asi fawba asi saurakna kilometer amaga makhairom lappa mafamne karangdagi iren chingkhong fawba lakpagi lambida nungsit sitpana maram oiraga phumna hiram gi lambi thatkibana maram oiraga kangphan yauba ngamdana hida aduma angang unakhibani hairi thaudo adugi matangda karangdagi nupi amana poksi asida hai irantabi masa wai sangdabdagi doctor na matam sana checkup singna singba adumak satle doctor na tharakpa matam khara ngankhatna ngase ayuktagi mabuk yekpa thinba horakpadagi imung manungi miyoi singna hospital pukhatnaba thaurang tawraga pukhatkibane adubo nungsijamna sitpana maram oiraga phumdi singna lambi thatkibadagi thaudo asi thokibane lebak thiba thaudo adubu mateng pangluba thanga PSC da nurse oiba haisna memsana poksi asida hai mahakna duty loiduna yumda halakpada hida angang unabagi pau adu miyoi amana tamlaktuna mateng pangbina ba hairakpadagi mafam adu sangki adubu lebak thibadi angang adu siduna leramle mama di thoidokpa karisu toromkhide khudakta mama adu hospital fawba punaba first aid piraba matungda moirangdagi ambulance kauki adubu matam kuina ngainabadagi gari ama wairaga Bishnupur district hospital tamna pukibane haina phongdokhi. Thank you.